ngasisu Manipur top channel gi mai khaidi gi myam special content ma puduna laksari hauji hauji Afghanistan na tholiba thodo wathok singi matang na myam share tawjige myam loi phok taminasi Afghanistan gi Pansir Valley da Taliban amadi resistance force ka numai kapnari Afghanistan gi Pansir Valley da Taliban amadi resistance force ki marakta akan mamong na khut thokna bagi thawong sing sathari haina pawgi source amana phongdokli Taliban yi maikay digi resistance fighters sing bu khulai thadok tuna surrender taunaba wafam taksin khrabani adubo resistance fighters sing yi maikay digi di Taliban sa tharakiba attack ama mai pakna takthok pangamle suhari Pansir Valley asi singdonda untaba amadi sangthok sangsinda natai sadaba singi lamdam oina tawba mafam amane Afghanistan gi capital Kabul digi awang pangbada kilometer marfurum lapna Pansir Valley asi lairi anti-Taliban force ki oina Pansir gi Valley asi yamna maru eba mafam amani suhari National Resistance Front NRF na di NRF ta yawriba sing di anti-Taliban militia fighter mamang Afghan gi security force oiramba singni makoina enclave asibu Islamist group asigi maikay digi defend tawgani wasakli hauji Taliban gi fighters singna Pansir gi Valley asi question duna thamlibani senior Taliban gi official oiba Amir Khan Mutaki na haikibada aikoina Pansir gi laidiba problem asi wari sanaraga sangtainaba puraknaba yamna kana honari adubo laibak thiba mana wari sanakibadu aremba tare maana makhata na haikibada haujikti wari sanakiba mai pakpa ngamkhidribanina Taliban gi fighters singna Pansir bu langoi chanchinduna thamkhre Pansir da laiba miyoi sing kharana problem asi santi oina wari sanaraga sangtainaba purakpa pamde haujikti wari sanaba sanadaba haibisi makhoi gi makha pona leire nakoina lanthengnaba pamlagadi madugidamak sem saro haina Taliban paujel pikre suhari haukiba thada Afghanistan government tudringai mamangna defense minister gi fam pairamba Bismillah Muhammad hakibada Taliban Pansir Valley da nahounana landaba hokre leba popo numiki numidang da hauraga landaba du hokibani ngarang ehing Taliban gi terrorist singna Pansir de attack sa tharaki haina Muhammad na haidi sa tharaki be attack adu ngak thokna ba hotna bada resistance force na Taliban gi fighter kunthra ga mari hatle aduga humfu ga manga rom henbana asu opanang hankhre haidi Pansir da Valley da laidiba miyamna masida kari su thoina waningai oide Taliban gi fighters sing misimina yamna nanglaga handokre Pansir da laidiba resistance asidi fighters sing na Taliban ga akan mongla lanthengna English amaga samapan maudraga taruktagi English aniga ama fawda Afghanistan Taliban lengak sasan pairakhiba matamda Pansir Valley asi sangba ngamlakhidaba mafam amane masigi sumatakta malem gi oina military gi shakti leiraba leiba odiba Soviet Union asu Pansir Valley asi sangba ngamkhidribani suwari Pansir Valley da khwaidagi naha oiba amade ahal oiraba mihoi sing punama masada numai paiduna lanthengna bagidama sem saduna leire Ningthokaba numiki athengba ahingda Kabul da leiba Hamid Karzai International Airport gi US ki lanmising hundokpa loikhibaga loinana Taliban Pansir Valley da maikai ani gi landa sinba hokhi nongsuk thamba maikai romda Khawak Pass amadi kha thangbai maikai digi Sotol lomdagi sangsinduna Pansir Valley da landa sinba hokhi NRF ki official Hafim Dastin haikibada Taliban sa tharaki attack adu makhoi gi lebak sangyeng tawbo oiramba yai sa tharaki be attack adu Taliban gi fighter taretagi nipan fawba hat pangam khi hairi hanasu pawsina report tawri atop report amana Taliban makhoi gi supreme leader na lusingba anabu government semnaba thawrang loikhre Taliban amasum atai Afghan lusingbu singna group adugi khwaidagi makok thongba spiritual leader adugi lusing makhada anaba government amasum cabinet ama semna bagi matangda ama toiba yanaba ama purakre haina official amana phongdokre semlakadaba governing council ama hektagi makok thongba lusing badu Taliban supreme commander Haibatullah Akhundzadana oigani haina group adugi cultural commission gi member Bilal Karimi na yum sakisa numita phongdokre government adugi numit khudingi oiba thabak thoram sing adu Akhundzada gi deputy ahonggi manungdagi ama oiriba amasum Taliban gi maruiba miya mamangda puthokpa misak Mullah Abdul Ghani
Baradarna puraba yai haina karimina makhataki mamang dalam government amasum leba asigi atai maming satpa lusing busing loinana Islamic Emirate asigi lusing busing manungda punamak suna yauba Afghan government amasim na bagi matangda khanakibusing adu official oina lusile makoina amata oina yanakre haujuk sayol khragi wanate supnagi numit khranigi manungda cabinet amasum government ama aikoina laukthulagani haina kamiri na haki Taliban makoigi government gi matangna laukthokadabasing adu leba asidagi US troops sing na aroiboina laukthokpa mapung phakibadu ngaidunu leirakibani haina wari sanakibasing adu lanai oiba mawongna maramoiduna masak maming khangan kidaba senior officer amana haki haujuk thunamak Kabulda akhunjada amasum baradar animak miya mamangda tholaklagani haina official aduna sum khataki September 10 English singaniga amada Al-Qaeda na US the attacking taukiba madugi matung thunamak haukiba America gi mission ama oiba makoigi khwaidigi sangba lanadu nithokaba numike ahing nungyai hek matung gi official oina luisinkhre hauji group adugi akanba mafam oiriba amasum makok thongba Taliban amasum ate Afghan lusingbusingi numit humni gi conference ama mahakna lusinghiba kha thangba city Kandahar Taliban gi Afghan government lusinggadoriba akhunjada hausik lairi hainasu report tauri amaromdana Taliban power paikibasi US ki maithibani US na makhoi troops sing August thagi aruiba forward Afghanistan ki mapung fana lathokani haina phongdokraba matung Taliban fighters sing na tha dumaki mayai Afghanistan pumba khudum sansin kibadu US ki oinadi maithibani haina western countries sing nabu matam supada criticize tawduna lakliba Russia gi president Vladimir Putin na phongdokre mana makhata na phongdokhibada sahi decade anirob US na Afghanistan makhoi goiba policy kya semduna thabak torongki lal na maram oiraga saitheng fongalaba leba aduda US na satharamba thabak thorom singaduna maram oiraga leba adugi miyamda sauna khudong saraba mayukna hale sahi kulom hena US troops sing leba aduda leiduna Taliban fighters sing amade atopa terrorist group singi mathakta operation kya satakhi makhoina operation pangthokiba matamda Afghan kya gi mating lauki haujikti US troops sing maphamdu thadoktuna sakhre Taliban fighters sing Afghanistan khudum sansinkhre US ka naknana satminaramba Afghan kaya di khudung sarab kya mayoknaraba yana leiri masi US ki oinadi yamna sauna maithiba mani hairi hainasu pausna report tauna makhatana phungdorakli tentang na to par report ang katanga to phong basi phong digi lokhachara kana mayam na hapsage Afghanistan gi Panjir Valley da pusinduna leiriba Taliban gi mayukta leiba fighters sing da ngasi Taliban makhoi gi khusukulai sing adu thadoknaba appeal tawkhre adubu makhoi gi singli de ise leba makai aroba miku phawba ngak thoknaba makhoina thawrang tawre haina maphamdugi miyoyama na phongdokre lamit tumit yamna fataba unna kupa awang masingdon sing leiba singi valley adu Afghan kunung Kabul gi awang da kilometer marfurom dagi hawi mafam adu khulai pabe anti Taliban force gi khwai gi maroiba mafam gi center ni anti Taliban fighters sing amasum hanagi Afghan security force sing na saba National Resistance Front NRF na mafam adu koisinduna terror group aduna fighters sing tharaklabasu madu ngak thoknaba makhoina wasakre haina pausna phungdorakle duwa haujiku inadi mya matang se lusinjarage amasum pathoksugi bresol ki balan ki yawrs mya ngak pigani matam gi maroiba I pausing haujik tholiba Afghanistan goiba I pausing myamda leptana share to ba ngamjanaba khonajraki hainasu channel sigi maikeidigi thamjari duga haujiku inadi mya matang se da kainarasi and thank you